Mayam pumnamakpu khurumjari ngasigi maruoiba update khara thamjage. Ngasi Simon Khunda Security Force ta operation taunaba sanglubagi yaningdaba phongdokpa oina Kuki Singna numidangi matamda Go Back Indian Army haina kholau laurakhre. Sahi ahum khakta ngairibi nupi masa ama Borwenda tasinkiba numit mangani sura phauba kanba ngamdana leiri. Kuki area da operation chatharamdri phauba madi Kuki singi bunker thugairamdri phauba Security Force sing mafam adudagi hankiba yaroi haina Thattuna Thamkhre. Security Force na Simon Khunda operation changlubada Kuki nupi singna tanthorakpadagi operation chathaba ngamdana halakhraba matung Security Force sing adu hankike tawbada yangangbokpi Ema Ebel Singna Security Force sing adu hankiba yaroi haina Thattuna Thamkhre. Mafam aduda leiriba Kuki khulai paibasing takthoklamdri fauba Kuki singi bunker thugairamdri fauba madi singthakta leiriba Kuki area da operation chatharamdri fauba Security Force sing hankiba yaroi haina Thattuna Thamkhibani hairi. Security Force na Simon operation changlakpada Kuki singi saduna leiriba bunker sing thugai khidanaba haiduna Kuki nupi sing thokloktuna mafam aduda operation changba yaroi haina Security Force singa muknakhre. Kuki terrorist singna Manipur thugainaba honarliba si muthatnaba honabagi mahutta politikani khudungsaba lauringaida yelhogmi mutkidaure mahesor thongnauzam Arambai tengongi mioi ama armina phurure Thamnapokpida Houjik Amuk Kukina kaba horakhre. Commercial gari amagi mingsen thugai kibadu thugariba miduna gari mapuda singzarage haire Arambai tengon kumbi commander ga aiga pau phaunaraga Arambai tengona mayaida leiraga animaki fanaba yam hai singna sinjarabani ekhoi maseni aduna losilasi matung tarakpadadi lebaki thabak thoram khudingda Arambai tengon su yaujage yauduna tasu lakli tawbatabu imasenda gunda sabadi Arambai tengon di ethics ta yaude aduna Bansu tausi dana supamsi government na tagadaba style tausi ekhoi lekai gunda ki nesar di taunagumsi haina Arambai tengon gi PRO Robin Mangang Pharakpamna thamakli